ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯕꯤ ꯍꯥꯏꯀꯣ ꯍꯥꯏꯔꯤꯕꯗꯨ ꯃꯤ ꯃꯥꯒꯤ ꯐꯥꯏꯟꯗꯤꯡꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯦꯛꯁꯤ ꯀꯔꯤꯒꯤꯅꯣ ꯌꯦꯡꯁꯤꯟꯁꯤ ꯍꯥꯏꯕ ꯑꯃ ꯃꯌꯦꯛꯇꯨ ꯂꯧꯊꯣꯛꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯗꯨꯒꯤ ꯋꯥꯔꯦꯞꯇꯨꯅ ꯀꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯤꯔꯝꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯏꯁꯇꯗꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯌꯦꯛꯁꯦ ꯃꯌꯥꯝꯒꯤ ꯆꯠꯅꯕ ꯌꯥꯕ ꯏꯕ ꯌꯥꯕ ꯈꯣꯠꯄ ꯑꯃ ꯂꯩꯇ꯭ꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯗꯤꯛꯁꯅꯥꯔꯤꯗ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯤꯛꯁꯅꯥꯔꯤꯗ ꯍꯌꯦꯡ ꯆꯠꯅꯕ ꯌꯥꯔꯣꯏ ꯂꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯩꯈꯣꯏꯅ ꯁꯤꯡꯒꯩꯗꯤ ꯆꯨꯝꯃꯦꯀꯣ ꯁꯤꯡꯒꯩꯗꯤ ꯂꯦꯞꯅꯗ꯭ꯔꯦꯀꯣ ꯍꯥꯏꯕꯁꯦ ꯇꯧꯔꯀꯥꯟꯗ ꯗꯤꯛꯁꯅꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯇ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯏꯔꯨꯔꯗꯤ ꯀꯩꯀꯥꯔꯗꯤ ꯑꯩꯈꯣই ꯗꯤꯛꯁꯅꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯌꯦꯛꯇ ꯏꯖꯕ ꯇꯥꯕꯅꯤ ꯁꯤꯃꯥꯏꯅ ꯑꯩꯅ ꯃꯌꯦꯛꯀꯤ ꯃꯇꯥꯡꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯃꯁꯤ ꯀꯔꯤꯗꯒꯤ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯡꯒꯣꯂꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝ ꯏꯁ ꯄꯥꯀꯤꯁꯇꯥꯟꯗꯨꯗꯩꯗ ꯎꯔꯗꯨ ꯆꯠꯅꯁꯤ ꯍꯥꯏꯕꯒꯤ ꯇꯧꯔꯨꯕꯅꯦꯕ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯀꯩꯅꯣ ꯑꯃꯗ ꯑꯆꯧꯕ ꯀꯥꯡꯂꯨꯞꯅ ꯃꯆꯥ ꯀꯥꯡꯂꯨꯞꯄꯨ ꯍꯦꯛꯇ ꯅꯝꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯝꯄꯣꯖ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯤꯟꯗꯤ ꯏꯝꯄꯣꯖ ꯇꯧꯔꯦ ꯑꯗꯩꯗꯤ ꯍꯤꯟꯗꯤꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯏꯝꯄꯣꯖ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯤꯟꯗꯤꯁꯦ ꯅꯝꯗꯅ ꯇꯝꯗꯕ ꯌꯥꯗꯕꯅ ꯇꯝꯍꯟꯅꯕ ꯀꯝꯄꯜꯁꯔꯤ ꯃꯁꯤ ꯇꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯡꯖꯕ ꯂꯩꯀꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯃꯅꯨꯡꯗ ꯂꯩꯔꯒ ꯍꯤꯟꯗꯤꯁꯦ ꯃꯁꯤ ꯏꯟꯁꯤꯜꯂꯛꯄꯅ ꯍꯤꯟꯗꯤ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯁꯦ ꯅꯍꯥꯟ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯝꯃꯦꯗꯣ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯍꯤꯟꯗꯤ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯦ ꯍꯤꯟꯗꯤꯁꯦ ꯇꯝꯕ ꯀꯥꯟꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯃꯌꯥꯝꯁꯦ ꯍꯤꯟꯗꯤꯁꯤꯗ ꯍꯤꯟꯗꯤ ꯌꯥꯎꯔꯗꯤ ꯔꯦꯜ ꯒꯥꯔꯤ ꯇꯣꯡꯕ ꯉꯝꯃꯛꯑꯣꯏꯗꯧꯕꯒꯤ ꯐꯤꯕꯝ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯎꯍꯟꯕ ꯑꯗꯩ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯍꯥꯞꯆꯤꯟꯕ ꯈꯣꯠꯆꯤꯟꯕ ꯑꯣꯖꯥ ꯂꯤꯁꯤꯡ ꯀꯌꯥ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯤꯟꯗꯤꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯤꯟꯗꯤꯕꯨ ꯏꯝꯄꯣꯖ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦꯁꯦ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯤꯟꯗꯤ ꯍꯥꯏꯕꯁꯤꯁꯨ ꯅꯠꯇꯕꯅꯤꯀꯣ ꯁꯤꯃ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯕꯨꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯔꯒ ꯊꯝꯃꯤꯅꯦ ꯅꯦꯁꯅꯦल ꯂꯦꯡꯒ꯭ꯋꯦꯖ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯕꯦꯔꯥ ꯂꯥꯛꯑꯗꯧꯅꯦ ꯑꯗꯨꯅ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯨ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯑꯈꯪ ꯑꯍꯩ ꯌꯦꯡꯁꯤꯜꯂꯒ ꯌꯦꯠꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯔꯩ ꯇꯧꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯊꯨꯅ ꯀꯣꯛꯈꯤꯅꯦ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯨ ꯍꯦꯛꯇ ꯌꯥꯝꯅ ꯇꯥꯏ ꯐꯤꯠꯇꯤꯡ ꯇꯥꯏ ꯑꯩꯈꯣꯏ ꯁꯤꯅꯤ ꯀꯥꯏꯅ ꯈꯗꯥꯡ ꯆꯦꯠ ꯈꯗꯥꯡ ꯆꯦꯠ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯃꯥꯔꯛꯁ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯔꯛꯁ ꯎꯞꯄ ꯃꯥꯔꯛꯁ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯎꯞꯅꯔꯤꯁꯦ ꯈꯗꯥꯡ ꯆꯦꯠ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯊꯝꯕꯁꯦ ꯃꯁꯤꯁꯨ ꯑꯀꯥꯏꯕ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯂꯟꯗꯟ ꯍꯥꯏꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯀꯩꯅꯣꯁꯤꯗ ꯀꯣꯏꯁꯟ ꯁꯦꯝꯃꯒ UPSCꯗ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯕ ꯌꯥꯎꯕꯗꯣ ꯃꯁꯤꯗ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯥꯃꯦꯟꯇ ꯉꯥꯡꯉꯤꯗꯣ ꯃꯥꯅ MP ꯑꯃꯒꯤ ꯔꯥꯏꯠꯇ ꯉꯥꯡꯖꯕꯅꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯄꯨꯇꯤꯡ ꯀꯥꯔ ꯕꯤꯐꯣꯔ ꯍꯣꯔꯁ ꯁꯒꯣꯜꯅ ꯒꯥꯔꯤ ꯆꯤꯡꯒꯗꯧꯕꯗ ꯁꯒꯣꯜꯅ ꯇꯨꯝꯍꯜꯂꯒ ꯒꯥꯔꯤꯅ ꯃꯥꯡꯒ ꯆꯤꯡꯕꯁꯦ ꯃꯗꯨ ꯆꯠꯄ ꯌꯥꯗꯦ ꯃꯔꯝꯗꯤ MPꯅ ꯃꯗꯨꯗ ꯍꯥꯟꯅ ꯊꯣꯡꯐꯝꯁꯦ ꯃꯐꯝ ꯆꯥꯗꯦꯅ ꯈꯟꯖꯩꯌꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯀꯥꯔ ꯕꯤꯐꯣꯔ ꯍꯣꯔꯁ ꯇꯥꯔꯦꯕ ꯃꯗꯨ ꯆꯨꯝꯃꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯥꯔꯂꯥꯃꯦꯟꯗ ꯄꯤꯕ ꯐꯥꯎꯗꯤ ꯍꯌꯦꯡ ꯃꯤꯅ ꯍꯥꯏꯔꯛꯀꯅꯦꯕ ꯅꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯇꯒꯤ ꯃꯥꯏ ꯑꯃ ꯂꯥꯛꯇꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ UPSCꯗ ꯅꯠꯇ꯭ꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ MA ꯐꯥꯎꯕꯁꯦ ꯃꯤꯇꯩ ꯃꯌꯦꯛꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯃꯗꯤ ꯍꯥꯟꯅꯒꯤ ꯕꯥꯀꯥꯒꯤ ꯂꯦꯞꯇꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯖ ꯑꯦ ꯃꯦꯇꯔ ꯑꯣꯐ ꯔꯥꯏꯠ ꯃꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯕꯗꯩꯗꯤ MPSCꯒꯤ UPSCꯒꯤ ꯄꯔꯤꯈꯥ ꯊꯥꯕꯒꯤ ꯔꯥꯏꯠꯁꯦ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯔꯥꯏꯠ ꯑꯁꯦ ꯀꯔꯇꯦꯜ ꯇꯧꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕꯗꯨꯁꯨ ꯑꯗꯨꯝ ꯑꯦꯖꯤꯇꯤꯁ ꯃꯇꯝ ꯈꯔ ꯆꯠꯅꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠꯀꯤꯗꯃꯛꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛ ꯑꯁꯦ ꯃꯁꯤꯅ ꯄꯔꯤꯈꯥ ꯊꯥꯅꯕꯒꯤ ꯀꯩꯅꯣꯁꯦ ꯇꯧꯕꯤꯌꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯏꯁꯟꯁꯨ ꯁꯦꯝꯕꯅꯤ ꯑꯗꯒꯤ ꯆꯦꯁꯨ ꯌꯦꯡꯒꯗꯕꯅꯤ ꯑꯗꯩꯗ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯇꯒꯤ ꯉꯁꯤ ꯑꯝꯇ ꯍꯥꯏꯖꯒꯦ ꯆꯦꯒ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒ UPSCꯗ ꯆꯦ ꯑꯃ ꯊꯣꯛꯈꯤꯗꯦ ꯑꯩꯒꯤ ꯅꯣꯂꯦꯖꯁꯤ ꯂꯩꯖꯗꯦꯕ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯤꯀꯣ ꯊꯣꯛꯇꯦ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯥꯔꯂꯥꯃꯦꯟꯇ ꯂꯥꯎꯔꯒ ꯑꯦꯛ ꯑꯣꯏꯅ ꯕꯤꯜ ꯑꯣꯏꯅ ꯄꯥꯁ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯨꯝꯅ ꯁꯨꯝ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥꯒꯤꯗꯤ ꯌꯥꯏꯕꯀꯣ ꯁꯤꯅꯤ
Classical language parliament da law pi wa ya ko ti classical language parliament pi wa aduna ko ise ma ko sadar ni ko pe ganda se भारत सरकार ना कहीं अच्छी कोशिश में थी मैं अभी हुआ ना आई सामना आई फोर तो किसी ने कहीं कोई दुबई में आते पढ़ा नहीं तो भी हुआ पढ़ा नहीं तो लोग गवर्नमेंट करी आई करना मणिपुर गवर्नमेंट की चिट्ठी है वो ये मुझे वो कांग्रेस मतलब में स्टिल कैसी को पढ़ा नहीं तो पढ़ा लो पढ़ा लो नहीं को वाई ना देखो इंफॉर्मेशन दी भी है whereas मधुमना translate into action ना तो स्टेट गवर्नमेंट की मांग अथॉरिटी दो अखोना असगी आई सेल फमदम दा मये अमते यौंदी है छि दाती पुनमकी निको माने मये तुदी स्टेट गवर्नमेंट दुना अखोय मे सी हैना हागा चदा जब दुना थिन का कदौने अदु ले तो अदना हजि आई बा मयाम ना का सादा सिना याम चुमना दबियो गवर्नमेंट ऑफ द पुदगी आई पोस्ट है क्लेम तो को तो प्रपोजल नो थागा दना अदुगा सोदा कनाना है याम स्कॉलर क्वेश्चन दी सेमदी सी येंगिनम ले आइना येंगिन गे येंगिन तो क्वेश्चन दो सेमगा परीक्षा तो थालो सी तो करानो आदमी बांग्लादेश से के नो नी अगा मती में तो येंगल से आनी असाई तो गदी तो सिकुबा मामूली काला दब आदमी का सुतो में बा अदु दे ओजा हो तो अदु मती में की सी एक बाई तो गदी अगा आई दी खरा खाना कोई दे आई सागा की वाइल गदी मैं के ये का तो को दी कोई ना ये हो रे को अदो अब सो हाजे ने मैं के या मैं को मैं के की ओजा को दी ने को सिमसु मैं ये तंबी और सु आई को सु आई के ई बखरा आई के या तो मैं के अदना सिमसु को ये तो नहीं अदना कोई ना मैं ये की बतांग से मैं दा साइंस की मतलब में के आई का या तो लिटरेचर का भी या तो मैं ये आई से 이거 그 이야기 저희 오사원들이 누구니 정말 야적에 사실 액션을 믿는 당시에 저희들 디마ンドとして정말 그런 다하게 소리 머니풀 컬처 폴리시다 머니풀 컬처 폴리시다 이거니 마이에 가면서 론제 마시다 그거를 보다마 왜 그러면 아니 하니 마시다 그만도 왜 맞다 컬처 폴리시다 그 야외시니 가만히 더 해야 됩니다. only 그러다 뭐를 피해서라 맞으면 많이 야외시다. 머니풀 컬처리 폴리시니다 논리 하는 거 굉장히 야외고 이거 앞으로 corporate 와 아마나 하이시니다 사이언스다 아니 테크놀로지다 아니 로다 컬처다 리터레처다 arts etc. 시니다 to be published to speed up development of CID 하이 바양시고 ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯁꯥꯏꯟꯁꯇ ꯇꯧꯗꯧꯔꯤꯕ ꯍꯥꯏꯕꯁꯤꯗ ꯁꯥꯏꯟꯁꯇ ꯃꯌꯥꯝ ꯄꯨꯊꯣꯛꯇꯅ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯥꯔꯠꯇ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤꯗ ꯔꯤꯐ꯭ꯂꯦꯛꯇꯤ ꯈꯔ ꯇꯧꯔꯒꯁꯨ ꯃꯃꯨꯠ ꯇꯥꯅ ꯁꯤꯃꯇꯪ ꯇꯧꯒꯦꯗ ꯃꯃꯨꯠ ꯈꯤꯇꯪꯗꯤ ꯅꯞꯄ ꯑꯗꯨꯒ ꯂꯣꯟ ꯑꯃꯁꯨ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯜꯆꯔꯗꯤ ꯌꯥꯝꯅ ꯂꯨꯕ ꯄꯣꯠ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯟꯗꯣꯟ ꯊꯤꯜꯂꯤꯕ ꯑꯗꯒꯤ ꯐꯤ ꯁꯤꯜꯂꯤꯕ ꯑꯗꯨ ꯉꯥꯛꯇ ꯅꯠꯇꯦꯕ ꯀꯜꯆꯔꯁꯦ ꯑꯗ ꯑꯗꯨꯒꯤ ꯃꯁꯤꯃ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤꯗ ꯌꯥꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯃꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯠ ꯁꯦꯗꯨꯜꯗ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯦ ꯑꯇꯣꯞꯄ ꯂꯣꯟ 39ꯁꯦ ꯗꯤꯃꯥꯟ ꯇꯧꯋꯦꯕ ꯌꯥꯝꯅꯖꯥꯠꯅꯤ ꯃꯁꯤ ꯃꯇꯝ ꯀꯩꯅꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯩꯈꯣই ꯗꯤꯃꯥꯟ ꯇꯧꯔꯤꯁꯤ ꯑꯪꯒꯤꯀꯥ ꯑꯗꯒꯤ ꯑꯁ ꯌꯥꯝ ꯌꯥꯝꯈ꯭ꯔꯗꯤ ꯁꯤ ꯇꯧꯗꯦ ꯚꯣꯖꯄꯨꯔꯤ ꯑꯗꯒꯤ ꯙꯣꯇꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯣꯟꯇꯤ ꯅꯨꯡꯇꯤ ꯑꯗꯒꯤ ꯀꯥꯔꯕꯤꯒꯁꯨ ꯌꯥꯎꯔꯤ ꯈꯥꯁꯤ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯕꯗ ꯑꯗꯒꯤ ꯀꯨꯔꯀꯥ ꯑꯗꯒꯤ ꯀꯣꯕꯣꯔꯣꯛ ꯇ꯭ꯔꯤꯄꯨꯔꯥꯒꯤꯒꯁꯤꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯀꯨꯟꯃꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯗꯒꯤ ꯃꯤꯖꯣꯁꯨ ꯌꯥꯎꯔꯤ ꯉꯁꯥꯏ ꯑꯗꯒꯤ ꯃꯟꯗꯥꯔꯤ ꯑꯗꯒꯤ ꯄꯍꯥꯔꯤ ꯃꯥꯁꯜꯒꯤ ꯔꯥꯖꯁꯊꯥꯅꯤ ꯌꯥꯎꯔꯦ ꯄ꯭ꯔꯀꯤꯇꯤ ꯃꯌꯥꯝꯁꯦ ꯇꯧꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩ ꯁꯦꯗꯨꯜꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯐꯖꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯩꯅꯣꯗ ꯌꯥꯎꯍꯧꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯜꯁꯦ ꯈꯪꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯃꯁꯤꯗꯩꯗꯕꯨ ꯃꯔꯤ ꯃꯔꯥꯡ ꯇꯧꯗꯅꯈꯣꯠꯇꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯗꯒꯤꯗꯤ ꯑꯩ ꯁꯦꯗꯨꯜ ꯐꯪꯕ ꯑꯗꯒꯤ ꯑꯩ ꯁꯦꯗꯨꯜ ꯐꯪꯕ ꯅꯨꯃꯤꯠ ꯑꯥꯒꯁꯀꯤ ꯇꯥꯡ 20ꯗꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯩ ꯁꯦꯗꯨꯜ ꯐꯪꯕ ꯆꯍꯤ 38 ꯁꯨꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯅ ꯀꯩꯗꯧꯈ꯭ꯔꯒꯦꯅ ꯈꯜꯂꯛꯑꯦ ꯀꯩꯗꯧꯗꯣꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯇꯧꯗꯅ ꯗꯥꯛꯇꯔꯅ ꯑꯉꯥꯡ ꯑꯃ ꯃꯆꯥ ꯄꯣꯛꯇꯕ ꯑꯃ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯉꯥꯡ ꯄꯣꯛꯍꯜꯂꯀꯥꯟꯗ ꯗꯥꯛꯇꯔꯗꯨꯅ ꯑꯉꯥꯡꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤ
아가 좀 불려오자니 나들은 불려오자니 하야라 마마 아빠도 죄를 내더니 아이 거기 미신의 죄를 아이 제대로 되도 그렇게 뭐 하야 아니 아니 제대로 또 도와라고 하이다 그러더라고 지금 것이 줄 것이 그냥 또이 아니 아무 잠깐 하이게 이 그러다 여기 yes 거기 로언의 시기 뭐지 거기 그냥 안 되게 김일라이지 multilingual 거기 그러다 로언제 거기 장난이 힘이야 아토파 거기 로언 마사마사마야 그러나 프랑스어 뭐 잘하는 게 있는데 거기 같이 로언지 그것이 거기 무슨 카밍을 하거든 거기 로언도 갖다가 거기 뭐 무슨 거 있는 거다 만니푸르에서 이거 무슨 뭐 있는 거다 거기 있는 거다 정말 거기 무슨 거 같은 거 나오지 로드 트랙이 거기 담바하고래 로드 트랙이 루파 지금 따라 비타 담비고 사람은 종소스금 또 이렇게 아주 로드 트랙이 이 푸디 트랙이 맛이 다 아니니 다운가 루파 지금 따라 가면 비니 맛이 독서관이나 모르겠습니다 지금 이스라엘 맛이 라이트 하는 거 하이브 못 진짜 종소스금 담비 많이 바꿔 근데 뭐 가르쳐이 거의 non tapi masih aku encourage tahu kami. Aku ikut budi ngang mulai bah, budi ngang ni aku kan dia tadi. Aku tara aku nak dia orang lebih dah. Ni pun dulu cara orang so, budi dulu kan dia ni ciri dia aku jadi tahu kena. Betul. Sebenarnya aku pun sian banyak saya. Jadi insting aku itu macam saya. Ani masih dah. Kamu itu beda. Aku ni kamu saya jadi 시노 상가가 비시 샤이 론 마야마 데이터를 비시다 그러나 디나보다 아니 뭐 지금 물카 뭐 아무리 아이들이고 우리야는 무슨 거기 우리야 아니 알라이 해봐 시안네 아니 아까디네 아니 일라미 비테야가 아니 이때 해봐 엔다 뭐 시안이 방법을 기억하라 시비 원이 늘 못해 앞쪽 못 걸는다 뭐지 못해 아니 거기 아니면 뭐 얼레스 리빙 랭귀지스 스칼레 이제 마시다 너 따라 때 마시 하게 상식세 아무리 뭐 그런다 뭐지 그 이제 줄이 그런다 3,500 years old 상식세 3,500 years 아니 상식과 따르는 것에 하나 뭐 얘기 따면은 따면이 5,000 실례니까 아마도 3,500 따면은 5,000 years old 따면은 예를 따면이 인디아기 호랑방비 도보다 여기 인도에대한 지키들이 여기 다비다 인디아를 내비하는 여기 몽골을 지키죠 인디아가 내비하는 몽골을 하면서 다비다 지키나 안 내려간다 인도 베니들이 돌아가 인도 거기 에리안 인베이션을 나왔어 히스토리 뭐니 그룹을 나간다 에리안 지기디 인도 유럽에 나가 인디아가 뭐를 조이도 지나간다 얘는 신바 아르자 하는데 아리안에 아르자에서 지디 사파파 이나 김바 마사파자 바바 아두고 아르자 거야 아두고 아르자 모양을 나간다 뭐는 도미네 또 도끼를 그 노르 인디아가 서 라디오 신기나 막하다 젠더래 거기 몽골어 지키나 지금 만다 내신도 히말라야 레이저 거리다 히말라야 스테이츠 이제 레이지 하더라 거기 서울에서 시야로다야 막 로이를 돌아간다 아주 미조람 어떻게나 심라대 오라가 이바서 그래서 오라가 히말라야 레이저 이제 소가 거기 몽골어 지키나 주말 레이지 하더라 에리안 지키나 노미네도 도끼를 해 하더라 기대이다 거기 라디오리 따면은 하는 일이 말이지 마치 중간에 가지고 마치 중간에 배로 이노하는 건가 뭐라는 마카 거기 비들이 아니나 거기 모디에고 마기까지 모디에 중간 좀 이런 모디지 마기가 뚱이네 아니 그릭시나 3,400 아니 상식들이 많아 싸움 한다는 이야기고 아니 곱택 이집시아시나 2,200 아니 히브리세 이해나이세 히브리세 3,000 그들이 3,000 이야기고 아니 사이드세 리듬 레버 그
ꯌꯥꯝ ꯍꯥꯏꯔꯗꯤ ꯃꯥꯁꯤꯅ 3,200 years old ꯁꯤꯅꯤ ꯑꯗꯒꯤ ꯑꯔꯥꯕꯤꯛꯁꯤꯅ 3,100 ꯑꯗꯩ ꯑꯔꯥꯕꯤꯛꯁꯤꯅ 2,800 ꯑꯗꯒꯤ ꯄꯥꯔꯁꯤꯌꯟ ꯐꯔꯥꯁꯤꯌꯟ ꯁꯤꯅ 2,500 ꯑꯗꯒꯤ ꯑꯥꯏꯔꯤꯁ ꯒꯦꯂꯤꯛ ꯑꯁꯤꯅ 1,500 ꯑꯗꯨꯗꯤ ꯇꯥꯃꯤꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯑꯣꯏꯔꯤ ꯑꯗꯨꯅ ꯁꯪꯁꯀ꯭ꯔꯤꯠꯅ ꯃꯊꯟꯗ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯔꯤꯕ ꯂꯣꯟ ꯃꯌꯥꯝ ꯁꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯪꯁꯀ꯭ꯔꯤꯠ ꯁꯤꯔꯦꯅ ꯁꯤꯗꯦꯕ ꯁꯪꯁꯀ꯭ꯔꯤꯠꯇꯤ ꯂꯤꯚꯤꯡ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯁꯪꯁꯀ꯭ꯔꯤꯠꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯅ ꯂꯩꯌꯦꯕꯁꯤꯀꯣ ꯑꯩꯈꯣꯏꯅꯗꯤ ꯖꯥꯇꯤ ꯁꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅ ꯃꯥꯗꯤ ꯃꯥꯂꯦꯝꯅ ꯍꯧꯖꯤꯛ ꯇꯝꯅꯔꯤꯕ ꯂꯣꯟ ꯑꯃ ꯑꯣꯏꯌꯦ ꯌꯥꯝꯅ ꯃꯥꯗꯤ ꯏꯠ ꯏꯁ ꯅꯣꯠ ꯑ ꯗꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯃ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨꯁꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯈꯪ ꯑꯍꯩꯅꯁꯨ ꯁꯪꯁꯀ꯭ꯔꯤꯠꯇꯤ ꯗꯦꯠ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯍꯥꯏꯅ ꯂꯧꯗꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯀꯗꯥꯏꯗ ꯇꯥꯏ ꯑꯩ ꯐꯔꯛ ꯆꯠꯂꯨꯔꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯏꯌꯦꯛꯁꯦ ꯃꯁꯤ ꯆꯥꯎꯈꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯦꯟ ꯇꯨ ꯍꯦꯟ ꯑꯃꯒ ꯑꯃꯒ ꯅꯨꯃꯤꯠ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯦꯛꯇ ꯆꯩꯅꯕ ꯂꯥꯎꯅꯕ ꯅꯠꯇꯕ ꯑꯁ ꯈꯕꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯅ ꯌꯥꯊꯪ ꯇꯧꯊꯕ ꯑꯣꯔꯗꯔ ꯊꯣꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯇꯧꯗꯣꯔꯤꯅꯤ ꯑꯃ ꯇꯧꯗꯣꯔꯤꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯥꯎꯅꯔꯒ ꯇꯧꯗꯧꯕ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯂꯤꯒꯦꯜ ꯕꯥꯏꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯗꯤꯃꯥꯟ ꯇꯧꯒꯗꯕꯅꯤ ꯗꯤꯃꯥꯟ ꯇꯧꯒꯗꯧꯗꯨꯒ ꯑꯦꯛꯁꯟ ꯇꯧꯗꯣꯔꯤꯗꯨ ꯑꯦꯛꯁꯟ ꯇꯧꯗꯣꯏꯗꯤ ꯒꯣꯔꯃꯦꯟꯅꯦ ꯉꯁꯥꯏꯒꯤ ꯄꯔꯤꯈꯥ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯁꯦꯝꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯨꯕ ꯌꯥꯕꯅꯤ ꯑꯊꯣꯔꯤꯇꯤ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯁꯦꯝꯃꯦ ꯍꯥꯏꯗꯤ ꯂꯥꯎ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯁꯦꯝꯒꯗꯧꯔꯤꯕ ꯑꯊꯣꯔꯤꯇꯤꯁꯤ ꯇꯨꯃꯤꯟꯅ ꯉꯁꯥꯏꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯉꯥꯏꯗꯅ ꯑꯗꯒꯤ ꯄꯦꯟꯁꯤꯟ ꯇꯧꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯁꯨ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎꯕꯨ ꯇꯥꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯊꯕꯛ ꯇꯧꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡꯁꯤꯅ ꯊꯕꯛꯇꯣ ꯁ꯭ꯄꯤꯠ ꯀꯩꯅꯣꯗ ꯊꯕꯛꯇꯣ ꯇꯧꯕꯤꯔꯒꯗꯤ ꯄꯣꯠꯁꯦ ꯑꯣꯏꯒꯗꯧꯕ ꯑꯗ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯤꯁꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯍꯨꯠ ꯑꯃꯅ ꯁꯤ ꯇꯧ ꯍꯥꯏꯕ ꯌꯥꯝ ꯈꯪꯈ꯭ꯔꯕ IAS ꯑꯣꯐꯤꯁꯥꯔꯅ ꯁꯥꯔ ꯀꯥꯏꯅ ꯈꯨꯗꯣꯡꯒꯤ ꯉꯥꯛꯑꯒ ꯃꯗꯩꯗ ꯇꯧꯔꯒꯗꯤ ꯘꯔꯤꯗꯨ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯁꯥꯁꯟ ꯄꯥꯏꯕꯗ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯏꯕꯅꯤꯅ ꯀꯔꯝꯕꯅ ꯆꯨꯝꯕꯅꯣ ꯀꯗꯥꯏꯗ ꯂꯥꯟꯕꯅꯣ ꯁꯤ ꯑꯣꯏꯔꯗꯤ ꯀꯣꯏꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯁꯦꯝꯍꯧꯕ ꯆꯨꯝꯃꯤꯅ ꯁꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯅ ꯃꯟꯇ꯭ꯔꯤꯗ ꯁꯨꯝ ꯇꯥꯏꯅꯔ ꯂꯩꯕ ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯥꯏꯅꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯥꯏꯅꯔ ꯌꯥꯔꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯇꯧꯕ ꯌꯥꯄꯣꯟꯇꯦꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯧꯗꯧ ꯊꯕꯛꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯁꯝꯅꯅ ꯆꯠꯁꯤ ꯂꯣꯟꯒꯤꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯔꯤꯇꯤꯗꯤ ꯑꯩ ꯑꯍꯜ ꯂꯃꯟꯅ ꯊꯝꯂꯝꯕ ꯄꯨꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯄꯨꯌꯥꯅꯤ ꯂꯥꯏꯅ ꯏꯔꯝꯕꯅꯤ ꯃꯤꯅ ꯏꯕꯅ ꯑꯁ꯭ꯋꯥꯏꯗ ꯐꯥꯎ ꯏꯔꯝꯕꯅꯤ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯑꯩꯒꯤ ꯄꯣꯠꯇꯨꯁꯨ ꯄꯨꯊꯣꯛꯑꯒ ꯀꯝꯄ꯭ꯔꯣꯃꯥꯏꯖꯤꯡ ꯄꯨꯝꯅꯃꯛ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯑꯃꯅ ꯃꯌꯦꯛꯇꯒꯁꯤ ꯈꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯋꯥꯍꯩꯗꯨ ꯏꯕ ꯌꯥꯅꯕ ꯅꯨꯡꯉꯥꯏꯅꯕꯅꯦ ꯍꯥꯏꯕ ꯁꯤꯗꯒꯤ ꯏꯁꯇꯦꯠꯀꯤ ꯅꯨꯡꯗꯨꯝ ꯗꯧꯅ ꯅꯠꯇ꯭ꯔꯒ ꯏꯃꯥꯈꯣꯏ ꯆꯤꯡꯗꯧꯅ ꯃꯨꯛꯇꯅ ꯑꯩ ꯃꯌꯦꯛ ꯑꯅ ꯂꯩꯗꯧ ꯅꯠꯇꯦ ꯃꯌꯦꯛꯇꯣ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯌꯦꯛꯇꯣ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯀꯣꯠꯁꯤꯜꯂꯒ ꯂꯩꯕ ꯃꯤ ꯏꯪꯂꯤꯁꯀꯤ ꯑꯩꯈꯣꯏꯒꯤ 26 ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯁꯤꯒ ꯇꯞꯁꯤꯟꯅꯔꯒ ꯁꯤꯒ ꯁꯝꯅꯔꯒ ꯁꯤ ꯇꯧꯕ ꯌꯥꯏꯅ ꯁꯥꯎꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯏꯅ ꯍꯥꯏꯁꯦ ꯑꯈꯪꯕ ꯃꯣꯏꯅ ꯇꯧꯕꯤꯒꯗꯧꯕꯅꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯣꯏꯕꯨ ꯆꯩꯖꯔꯨꯕꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯅꯠꯇꯦ ꯄꯦꯟꯗꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗ ꯚꯥꯞ ꯇꯥꯍꯟꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇꯀꯣ ꯁꯥꯏꯟ ꯂꯧꯔꯣꯏꯗꯕꯅꯤ ꯑꯩ ꯈꯟꯕ ꯃꯇꯝꯗ ꯁꯥꯇ꯭ꯔꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯇꯦꯕꯂꯥꯔ ꯑꯁꯦꯡꯕ ꯆꯦꯕꯥꯡ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯃꯗ ꯇꯥꯔꯛꯀꯗꯧꯔꯤꯕ ꯃꯃꯤꯗꯣ ꯕꯥꯏꯑꯁꯅꯦꯁ ꯑꯣꯏꯍꯜꯂꯣꯏꯗꯕ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯕꯥꯏꯑꯁꯅꯦꯁꯇ ꯊꯝꯕ ꯀꯥꯟꯗ ꯆꯦꯕꯥꯡꯗ ꯁꯨꯃꯥꯏꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯤ ꯁꯤ ꯂꯩꯔꯝꯃꯦꯅ ꯄꯨꯊꯣꯛꯀꯗꯕ ꯁ꯭ꯇꯨꯗꯦꯟꯁꯤꯗꯤ ꯑꯣꯜꯋꯦꯁ ꯑꯁꯦꯡꯕ ꯇꯦꯕꯂꯥꯔ ꯀ꯭ꯂꯤꯟ ꯁ꯭ꯂꯦꯠ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯕ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯣꯏꯒꯗꯕꯅꯦ ꯃꯗꯒꯤ ꯇꯥꯔꯛꯄ ꯄꯣꯠꯇꯣ ꯃꯗꯨ ꯃꯨꯠꯄ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯑꯣꯏꯒꯗꯕꯅꯦ ꯉꯁꯤ ꯑꯃ ꯍꯥꯏ ꯍꯌꯦꯡ ꯑꯃ ꯍꯥꯏ ꯑꯗꯒꯤ ꯁꯣꯝꯗ ꯒꯣꯔꯃꯦꯟꯠꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯎꯅꯁꯤ ꯂꯥꯎꯅ ꯆꯥꯛ ꯊꯥꯗ ꯌꯦꯟꯊꯣꯛꯆꯔꯦ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯨꯝꯕ ꯑꯗꯨ ꯌꯥꯔꯣꯏ ꯋꯥꯟꯁ ꯁ꯭ꯇꯦꯟ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯁꯦ ꯉꯁꯤ ꯇꯧꯔꯤꯕ ꯁ꯭ꯇꯦꯟꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕꯗꯨꯗ ꯆꯦꯄꯥꯛꯇ ꯐꯖꯅ ꯏꯔꯒ ꯊꯝꯕ ꯑꯃ ꯃꯁꯤ ꯑꯩꯅꯅꯦ ꯃꯌꯥꯝꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩꯅ
ꯂꯝꯗꯁꯨ ꯈꯤꯇꯪ ꯆꯦꯟꯖꯔꯛꯄ ꯃꯣꯏꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯈꯤꯇꯪ ꯑꯩ ꯑꯦꯟꯗꯣꯔꯁ ꯇꯧꯖꯕꯅꯤ ꯑꯩꯅ ꯍꯩꯁꯤꯡꯉꯦꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯗꯨ ꯉꯁꯤꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣই ꯃꯤ ꯌꯥꯡꯈꯩꯃꯨꯛꯇꯪ ꯁꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯉꯁꯤ ꯉꯥꯡꯅꯔꯤꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯃꯇꯝꯗ ꯔꯥꯎꯟ ꯇꯦꯕꯜ ꯀꯟꯐꯔꯦꯟꯁ ꯀꯥꯏꯅ ꯃꯤꯁꯟ ꯈꯔ ꯇꯧꯔꯒ ꯌꯥꯝꯅ ꯁꯦꯔꯤꯌꯁꯂꯤ ꯄꯣꯠ ꯈꯔ ꯅꯩꯅꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯉꯁꯤꯒꯤꯁꯤꯗ ꯀ꯭ꯔꯤꯃꯤ ꯂꯦꯌꯔ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯗ ꯊꯥꯒꯠꯆꯒꯗꯧꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯤꯜꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯇ꯭ꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯥꯡꯗꯒꯤꯁꯨ ꯄꯥꯖꯔꯦꯀꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯗꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯡꯂꯨꯞ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯑꯍꯨꯝꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯤꯗ ꯄꯨꯟꯕꯤꯔꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯀꯟꯕ ꯐꯣꯔꯁ ꯑꯃ ꯑꯇꯣꯞꯄꯁꯤ ꯌꯥꯝ ꯄꯤꯛꯄ ꯄꯣꯠꯅꯤꯀꯣ ꯃꯗꯨ ꯄꯣꯈꯥꯏꯕ ꯌꯥꯝ ꯆꯥꯎ ꯁꯨꯃꯥꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯔ ꯄꯨꯜꯂꯀꯥꯟꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯂꯧꯕ ꯃꯇꯝꯗ ꯋꯥꯠ ꯏꯁ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯍꯥꯏꯁꯦ ꯂꯥꯟꯅꯅꯦ ꯁꯣꯔꯣꯛ ꯁꯦꯝꯕ ꯃꯇꯝꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯅꯥꯂꯥ ꯍꯥꯞꯆꯤꯜꯂꯦꯕ ꯗꯤꯁꯤꯖꯟꯗꯨꯗꯤ ꯑꯄꯪꯕ ꯀꯧꯋꯦꯕ ꯃꯗꯨ ꯏꯠ ꯏꯁ ꯅꯣꯠ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯏꯁ ꯑꯣꯜꯋꯦꯁ ꯁꯝꯊꯤꯡ ꯃꯗꯨ ꯔꯥꯏꯠ ꯁ꯭ꯇꯦꯞ ꯑꯣꯏꯒꯗꯕꯅꯦꯕ ꯆꯨꯝꯅ ꯆꯠꯄ ꯑꯣꯏꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯣꯔꯣꯛꯇ ꯀꯣꯂꯥꯁ ꯊꯥꯕ ꯃꯌꯥꯏꯗ ꯅꯥꯂꯥ ꯑꯅꯤ ꯍꯥꯞꯆꯤꯟꯕꯁꯤꯕꯨ ꯗꯤꯁꯤꯖꯟꯅꯤ ꯁꯤꯒꯨꯝꯕꯁꯤꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯧꯗ꯭ꯔꯕ ꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯄꯟꯗꯤꯠꯇ ꯑꯣꯏꯔꯁꯨ ꯈꯨꯔꯈ ꯄꯟꯗꯤꯠꯅ ꯌꯥꯝ ꯑꯄꯪꯕ ꯄꯟꯗꯤꯠꯇꯣ ꯑꯗꯨ ꯑꯣꯏꯗꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯈꯨꯗꯝ ꯄꯤꯖꯒꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯗꯤ ꯄꯨꯕꯤꯔꯛꯎ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯗꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯐꯔꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯄꯨꯔꯛꯑꯦꯅꯅꯦ ꯃꯆꯥꯗꯨꯒꯤ ꯄꯨꯔꯛꯑꯒ ꯃꯉꯛ ꯀꯛꯑ ꯄꯨꯔꯛꯑꯦ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯍꯨꯠꯇꯨ ꯃꯉꯛ ꯑꯣꯏꯅ ꯄꯨꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯃꯆꯥꯗꯤ ꯄꯨꯔꯛꯑꯦ ꯏꯠ ꯏꯁ ꯀꯣꯜ ꯃꯨꯔꯈ ꯄꯟꯗꯤꯠ ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯃꯨꯔꯈ ꯄꯟꯗꯤꯠ ꯌꯥꯝ ꯂꯩ ꯁꯤ ꯚ꯭ꯌꯨ ꯑꯣꯏꯅ ꯍꯥꯏꯖꯔꯝꯃꯤ I pray.